Lanjenaribasing mayum-mayumda hanjil-handriba fauba tha amasubna IDP CSO amadi miyamna ngasidagi wakat khongjang sangsinba haukhre. Quality lena thabak tahonba asana engineer singi thaudang oigadabani haina Chief Secretary Punit Kumar Goel na haikre. Lamdam asigi isu singda tokhai bo wakhalol na mang tharaga magi aningba pamba singda satnarabadi mai papangamloi haina CCSK gi President Jitendra Ningombana haikre. Amasung wangkai ayang pali lambi matam sangna semdana lakpadagi lambi asigi mafam kayada matam kaktana lambi thingbagi khongjang sangsinkre. Kurumjari ISTV gi nimidang pung mapan gi paw miyeng tabir basing taramna oksari hojik ngasi gi maruba paw sandona pizari lanjendari basing mayum da hanjil-handriba fauba tha amasubna IDP CSO amadi miyamna ngasidagi wakat khongjang sangsinba haukhre. Lamboi khongnang khong apun manupi luki sanglenda pangtopa lanjendari basing yum da hanjil hanaba hak tanba amade miyoi ama oina hingbagi fundamental right tanba wakat mifamgi ahoba nimita sajiwa relief camp ke IDP sing kokomi amadi tongan ba CSO sing saruk yakhe mifam aduda kokomi gi convener khuraizam athauban hai lengana December fabada IDP sing masagi yumda hanjil hangeni haina thajaba pikiba adu thabakta onthoraktaba amade thengkhang kayada Manipur gi Menta haizabada tabi dabadege miyam punna lepminnaba matam yaure haiba wakhal aduda wakat khongjang asi sangsinba horopane mana makhatana lengana masage mathau taw haiba yarakta bade miyamna illaga tawhangadabani haike miyamge hak mangbage phibam asida asum leiba taraklabadi haizabagi mahutta namduna munnaba lawbage matamsu lakpa yai pandamasi phangnaba kari thabak tawba karamba khongjang sangsin kana da wakat gani India gi amadi malemge miyam da karamna khangan gani haibasi tanabagi thabaksu wakat khongjang sangsilingai matam asida nungtigi khanagani haike handak sangai festival pangthokpada miyamge apunba pangalna maithiba pike miyamge apunba pangal sagatuna IDP singbu yum da hanjil hanaba honabada aikoi mayam punna yauksin minaba matam oire haibadu khangminarasi haide Paliba lengang asina kamdona displaced person sing asi hanjal hananaba thaurang tawribage haibasi miyamna khangningba amani hanjananabagi thaurang tawbada miyam asisu madu ngaiduna leirakpani ngarang sangai festival loigraba madu ngasi dagi de khoi numit thaduna leibak miyam humna saruk yaminarakanda lengak pasing asigi mafam da ningsing bagi tangai phadabadu lei haibasi khanjabadagi ngasi dagi akhoi mafam asida tongan ba IDP chinau singna atat akham leitana nongma kangdana akhoi relay sit-in protest asing asidagi hugok chare matam thaduna changjala gadoriba khongjang sing asida akhoi miyam punna auction minaba amadi lengak pasing asina masagi mathok taw yardragadi miyamna illaga tawhangadabani haiba adu mokhongpam ado akhoi leminaba matam yaure Wakam nifam aduda saruk yakiba IDP amana lengang asana normal duty amadi kumai harau tawrabanina irang asina sogalaba singkhong singyad leiba lanjenariba sing saliba sahi asigi December tha fabugi manungda changhanlagani haine state amadi central government na thajaba pikiba adu thabakta onthopiro haiki Masih Desember thasi masih tang amadagi horobanina sarkar asigi tofam magi tofam normal duty normal responsibility hara kumai tofam tobo loikra sarkar na pibi khiba deadline December thasi gi manungda chingthong chingya da leba IDP sing hanjalangani habado gasigi numitsidagi koi masing thiba honjarabani aduna December tha tobo manungda hanjalan biu haina relay sit-in protest mainly organized by Kokomi amasung apunba leba miyam gi ni makhada sinjariba si mathang minau naina hariba December thasima leptra jathagani Amaramda kokomi gi convener khuraizam athobana lusingba mihut kambu amaga loinan IDP sing representative oina iko amade dolai thabi degi lanjena duna lairakpa khoirom dharmendra amade khuraizam jeten yawba mihut kambu amana Manipur gi governor amari chief secretary da IDP sing December tha fabugi manungda masa gi mayumda hanjil hannabagi thabak sing thabak oina pangthoknaba memorandum ama pisin khre memorandum pisin ba aduga mari lenana governor gi get mamangda convener khuraizam athobana Manipur lenga ke governor lusingba mihut kambu amana mamang da IDP sing yauna pangthoke ba mifam da thajaba pikibage matung ina December tha fabugi manungda periphery dege lanjena duna leiba IDP sing masa gi mayumda hanjil hangeni haina
पीखिबा थाजबा अदु थबक ओंथोकनबा ngasi memorandum asi reminder oina pisinbane lenga ki maikedi ngasi pisile reminder asi ge chapchaba pakhum piraktriba phaba kokomina numit khuding ge governor amadi chief secretary da ningsing charol pisin geni haike December tha manungsida numit kuthama thwini se khoi kuthektuna masing pagani aduga ngasina ahanba ningsing charol pisan manumini hayengsu pakhum laktragadi hayengsu ningsing charol pisan jagani hangsisu laktragadi hangsisu pisan jagani December tha manung se khoi continuously khoi gi maikai dagi resettlement gi thabak se hore smai hain tawre haiba thajaba ma lakti phawdi December manung side khoi makoi da ningsing ba lepa yade haiba wakhalon da chathagadori relay sit in protest asi manung channa memorandum pisan bai thabak se nungti gi chatha jagani ana thamjagi प्रधानमंत्री ग्राम सड़क योजना Pm-Istv सही कुंगमंगा सुरपगी सिल्वर जुबली थरम पांगथोकरे क्वालिटी लेना थबक तौहनबा असना इंजीनियर सिंह की थौदांग ओइगदबने हाइना चीफ सेक्रेटरी पुनीत कुमार गोयल ना हाइख्रे मणिपुर स्टेट रूरल रोड डेवलपमेंट एजेंसी की रूरल इंजीनियरिंग डिपार्टमेंट सिंधुना चिमेरोंग दे लेबा क्लासिक ग्रांडी द पांगथोप सिल्वर जुबली के थरम अदु द मणिपुर की चीफ सेक्रेटरी पुनीत कुमार गोयल कमिश्नर RD&PR गवर्नमेंट ऑफ मणिपुर सुमन सिंह चीफ इंजीनियर रूरल इंजीनियरिंग डिपार्टमेंट MSRRDA के ISTM ना थरम अदुगी अथोइब मिथुन सिंह वन सरुप याके चीफ सेक्रेटरी पुनीत कुमार गोयल न मखा तारदना पांगथोलेबा थरम असि Pm-Istv गी मरु ओइबा माइलस्टोन अमने मणिपुर Pm-Istv गी मखादा सेमखिबा लंबी सिंह सादा मरफुगा तरेट लोइसनबा ngамलिबा असि प्लानर सिंगना थमखिबा मियंग थबक लोइसनबा होनखिबदा अवाबा थीदना होनखिबा सिंह अदुना ngambane इंडिया गवर्नमेंट की अनोबा स्कीम PM जनमान असना क्वाइदगी सोथरेबा ट्राइब सिंगना खुंदाबा मफमगे लंबी सेमगदोरिबा असिदा मणिपुर गी ओनसु किलोमीटर 35 सांगबा लंबी अमगसु सेमगदोरिबने Pm-Istv phase 3 की ओइना लैदबा इशू असि अथुबदा लोइसलगा थबक सुबा हौनब होनगनि हाइबेगी थाजब लै इंजीनियर सिंह की मरु अब थौदांग असि सुरिबा थबक सिंह असि क्वालिटी लेना सुहनबा यंगसिनबियो क्वालिटी लेना सुखिबा थबक सिंह मेंटेनेंस के मथौ लेरोय Pm-Istv गी गाइडलाइंस ngakhanba असि ओइगदबनि हाइके Quality of work depends a lot on our engineers who are on the ground, whoever is signing the measurement book. Although we may have a third party checks and all those things are there, but the primary responsibility is of the AE and JE on the ground, and there are many CPWD, PWD guidelines. What percentage has to be checked by executive engineer, what percentage to be by SC, chief engineers. So my request will be, this is a very unique opportunity, so we should carefully follow those guidelines, check the quality of works. Better the quality, the less is the maintenance money required. So I'll once again request the chief engineer, all the engineers who are on the ground, please check the quality of these works. Chief Engineer Rural Engineering Department MSRRDA के ISTM ना Pm-Istv phase 1 to 3 अमसुंग PM जनमान के थबक मसिंग लिसिंग अनि चनी कुनगमापन के मनुंगदा थबक लिसिंग अमा चमापन कुंथ्रागा माथोय लोइसिनबा ngamkhre मसिगी असेंगमा लंबी असना असांगमा लंबी असना किलोमीटर लिसिंग ट्राइन थोय सामरी मौद्रा माथोय के मनुंगदा लिसिंग तरा चमापन तरा मपुंग फाना लोसन के अपुन बसनफम लोपा करोड़ लिसिंग मरी का चाट्रेट मरीफू रोम ओई Pm-Istv phase 4 की ओइना लिसिंग नि तरा माथोय के सेंसस मखाद स्टेट के हैबिटेशन सर्वे स्टेटस मतुंग इना थबक सहुम मरीफू को हुमदोय थागतपगी मनुंगदा SRRDA ना थबक सहुम हुमद्रा को हुमदोय अप्रूव तौरे NIRDA गी मखाद हैबिटेशन सर्वे स्टेटस मतुंग इना सहुम हुमद्रा हुमदोय थागतपगी मनुंगदा सहुम कुनगमरी अप्रूव तौरे पेंडिंग दतरा मंगा लेरी स्टेट के जस्टिफिकेशन के थबक कुंट्रा हुमदोयना पेंडिंग ओइरे जियो सदाक स्टेटस के थबक असिदा स्टेट असिदा पाइखत पहाउख्रे निर्धाना अप्रूव तौख्रबा सामरी निफुगा 5 किलोमीटर के मनुंगदा चामा कुंट्रा गा हुमदोय हैबिटेशन के जियो सदाक लोइरे हाइखे As we celebrate the completion of 25 years of our experience, I request to all the persons, engineers and officials who are engaged in this construction of Pm-Istv roads to take a place that, with our 25 years of experience, we should resolve to give a better and more durable roads to our people.
lamdam asigi isu singda tokhai bo wakhalol na mang tharaga magi aningma pam singda chanarabadi mai papa ngamloi haina CCSK ge president Jitendra Ningombamna CCSK ge trama thorak subama pop komon nimit tharamda haikre wangkai khunau soibam laikai da leba citizens club ta apun bana amata ngairaba lambi ni haiba hiramda pangthukiba tharam aduda lamlai SG MLA khongman tabam ibomsa wangkai SG MLA thangjam Arun Kumar amade CCSK ge president Jitendra Ningombana maruba mi singwan saruk yakhi loinana tharam asiga mari lenen lamdam asigi thodo wathuk kaya da miyam ga asok apan yarok matamda thawai yauna mathau pangthukiba Indian Red Cross Society Manipur amade pawmi yauna tongan malup kaya gi lusingba singda asamba khudol tamdani kai khumna basu utke Jitendra Ningombana makha taraduna handak pangthukiba sangai festival asi festival of tourism nate festival of bureaucrat officer ni lamdam asigi isu singda tokhai wakhalol na mang tharaga magi aningba pamba singna chanarabadi mai papa ngamloi maram asina aikhoi amatu oina punna chatminarabadi isu sing thengnaba da mai papa ngamgani haiki tongan bokal tongan ideology leba tare ko aikoi apan bagi oiba imalai ba nungsi ba haiba sidi aikoi khudung to loina khanbani na imalai ba nungsi ba sina mangda thare kana aikoi na kari compromise oboya bagi aikoi masil ni ko matop nate asida aikoi tongmina kana imalai ba si karmina si aduga hogjuk oriba isu sida ngasi akoi ngarang lu sengiba sangai festival se mukun di akoi gi lamkoi kumhi ni gai hai the festival of tourism ina adu aikoi gi madadi madu haining de masi festival of some bureaucrat officer na mai haining aduga namtha duna thambiraba miui kangu singda hena namthan nabagi poram amaga sinba adugu makumi mani haina ai smaina ai tentang na thamjage Porompa crossing dagi komba fawbugi wangkai ayang pali lambi matam sangna semdana lakpodagi lambi asigi mafum kiyada ngarang dagi hauduna matam kaktana lambi thimai khongjang sangsile ngasi porompa crossing wangkai ayang pali sapram lerak mapa amade wangkai ayang pali ningtem bukri mapal mamange lambi ge saruk singda mafam adugi mera pabi amade imaibel singa lambi thingba amadi uwa phajinduna achat ok sing thingke lambi thingjinba asna lambi asi fawduna zaliba miyamda sauna khudong sadaba pikre lambi thimai khongjang sangsiliba ima ibel singe maike dege phongdorakpada porompa crossing dege komba fawbage ayang pali lambi ase sahi tararom hena semdana lakle hauzik lambi pakthopaga loinena drain chanbagi thaba khara pakatpa urabasu lambi gi phem ase yamna fattabana ofulka hena hawbudege na yata laidiba angang amadi ahal kaya laina kaya narakpa yaure asigumba film asida mari lainaba singna athubada lambi asi semjindrabade khoi saunarba miyamna lambi ichtaw khaibagi khongjang sangsilagani haibaga loinena lambi sambiyo haiba kholau kaya su lauke ako yam le karabani leibi yate angang bisu mapan thoko yadrabani haji wachi thokne hayeng lok thungani ado athu matam ni sandal mi kolambi se chendba ta to khwairani lore aikoi kin ayang pali maya paibi maning amadi mamangi imai ben singna ngarang digi sangse leibo khongjang ase aikoi lepa leitana yanadri phawa sangsin jagi ni haiba wa phamase media ge thongja thamjari lambi je chendri ba ado khongjang je makha ta na dum chathagi gani athu ba matam da lambi athu ba matam da lambi BJP Hero Mandal National one-day Mandal level workers conference come reception of newly joined leaders from Congress and other parties ke Thoram ama Hero Chileba MLA TS Radisam ge Sangai da Pangthokre Thoram adu the MLA Thoksom Radisam Mandal ke President Thoksom Sorje Lorembam G BG ex Pradhan Khoiram Chana Komba amade Hero Party ge ex Pradhan Ningthozam Tangbana Dice ki members sing on saruk yakhe Mandal ge maru eba karikata kaya saruk yadna pangthukiba thoram aduda MLA TS Radhisamna Congress tagi BJP da changlakba hanagi Herok Jila Parishad ki candidate oikiba Khundrapam Amarjit amade Marangthem Rajmohan Anibo BJP gi lengan kudol tamnuna taramna okay MLA TS Radhisamna BJP phattaba party amanate party asigi phattaba amata leite party asibu lusing lamba atopa jaga dagi laklaga BJP gi leader oraba leader kharana BJP bu manghan bane party gi oinadi BJP gi mapangal yamna kanna leiri maram Lakadaba Lisingani Kungatari general election does BJP na Adumak Mai Pakani BJP ge Lengaksu Amukhana Lakani Haike. Mayam Mark Tobio, Ira Tambio, Diary the Palang na Kilenda, Matangi 2027 da BJP succession Lakani, Sarkar so BJP na so in the same money I was in I am BJP na te Patrici, BJP na te Midruni, Mina Kahan money. BJP
द यौरक अतोप जगह दे लागा लीडर ओइरब कांगू खरना बीजेपी मांगन मने मणिपुर बीजेपी हम कन्न लेरी बीजेपी ने नते बीजेपी की दे यौरब लीडर सिंगना मणिपुर मांगन मने मणिपुर काहन मने बीजेपी ने काहन नते लांजेन अदुना लेरिबा सिंह खुंदा लाइता हनबगे थबक हेना यांगसिननबा स्टेट गवर्नमेंट स्टेट लेवल अमसुंग डिस्ट्रिक्ट लेवल कमिटी सिंह सेमख्रे हाइरे स्टेट लेवल कमिटी दा चीफ सेक्रेटरी ना सियामेंट ओबग लोइनना फाइनेंस होम रूरल डेवलपमेंट की कमिश्नर सिंह स्पेशल नत्रगना एडिशनल सेक्रेटरी होम ना गवर्न कन्वेनर ओइगने कमिटी असना डिपार्टमेंट सिंह की मरकटा कोऑर्डिनेशन पिनेदुना नौना खुंदा लाइता नबगे पाइकलेबा थबक सिंह दा सोखनगदबा इशू सिंगदा यंगसिनगने डिस्ट्रिक्ट लेवल कमिटी सिंह डिस्ट्रिक्ट सिंह डीसी सिंगना सियामेंट ओइगने डीआरडीए के प्रोजेक्ट डायरेक्टर ना मटेंग पामगा लुइना एडीसी ना कन्वेनर ओइगने जिला परिषद के सीईओ मरी लेनाबा एसडीओ सिंगसो प्राइमरी ओइना थबक तौगनी हाइरे डिहाइड्रेशन मतमदा हेल्थ प्रोफेशनल्स ना प्रिस्क्राइब तौबा अमदे जेन्युइन ट्वेबा फार्मेसी दा फंगबा ओआरएस फॉर्मुलेशन खक्तमक सिजनबियो ओआरएस का मानबा सिजनबिगनु हाइना हेल्थ डिपार्टमेंट ना थोकिबा एडवाइजरी अमना मियाम दा खंगलकले डॉक्टर एन हेमंत कुमार डायरेक्टर ऑफ हेल्थ सर्विसेज एडिशनल कमिश्नर ऑफ फूड सेफ्टी ना थोकपा पब्लिक एडवाइजरी अमना रेडी टू सर्व फ्रूट बेवरेज अमसुंग ड्रिंक मखल ब्रांड नेम ना ओआरएसएल प्लस ओआरएसएल रिहाइड्रेट जुइसी ORS Feed Nutri ORS Drink Rehalance Visitors Fruit ORS Amru Tanza Electro Rehydrate Amadi Manaba Vibrant Sing you will have a food safety nam Standard Authority of India Fasaina Kangmangamke Hydro Production Asi First Product Category FPC 14.0 beverage excluding dairy products or as proprietary foods ke makha the license piba folam singne aduga oral rehydration salt ORS ke substitute oina sijanare ORS haiba asi acute diarrhea gi matam da thokpa dehydration treatment taunubage prescribed tobane ORS ke composition drugs Controller General of India na prescribed tawribane ORS po trademark maming oina sinnaba food safety and standard 2006 violate tawbane ORS thaba ready to drink na ORS ke therapeutic standards phanghanba ngamloi amadi ana ayek yaropada substitute oina sinnaroi dabane masi maru oina angang singda diarrhea gastroenteritis natragana dehydration thokpada sinnabada health risks laigani sugar ki sangsu yamna wangba oi maram asina ORS ka asi Manaba asi narakpam atamda dehydration thokpada sin naba lepiu Zenint ORS formulation pharmacist phangba natragana healthcare professional na prescribe tawbatamak siznabiu pharmacist singnasu lan lamsing naba ORS substitute sing asi yoloi tabani hainasu makatare Kumjali sing ani kontra da high IVS mapung fana mutanaba aikoi punna thengna minaba tangai fade haina max ki president su wediba health and family welfare commissioner suman singna phongdokre wafamasi Manipur state AIDS control society na sinna overcoming disruption transforming the AIDS response haiba timda state level well as the Manipur state film development society ki auditorium da pangthukiba tharam da phongdokibane tharam adu da health and family welfare ki commissioner amadi max ki president suman singh special secretary health kengu zuringla Special Secretary Health Somorji Salam Director Health Services Dr. N. Hemanti Kumar Manipur State AIDS Control Society के Project Director Samin Ahmad Sahana Singh Basaruk Yake Taram Adu the High IVS के मरी लेना ना तबक तोरिबा Health Center NGO ART Center न सिंह बदा मना पिजने इकाई कुमनबु उदके Taram Adu दा सुमन सिंह न मखा ताकि बदा मालयम की वैना लिसिंगनी कुंठा द High IVS मपुंग फाना मांगन नबा Sada Maudraga Manga Masagi status Kangzaba Hailiba Sada Maudraga Manga Adu anti-retroviral therapy ART status Kangzaba Amadi ART Sinariba Singi Sada Maudra Manga Barel Lot Satpress Toba Haibusi Tangai for the Bene Haidiba Pandamasi Fangnaba community signa support Tobugi Matakda Civil Service Organization Signasu Taudang Lohanding Haike. I hope the Act will empower people living with HIV and protect them from any kind of stigma, discrimination, and also in ending the inequalities. We are actually very close to something called total elimination, and we are working. That's where I was mentioning this 95, 95, 95, these 3 95s are to be achieved by concerted effort with the help of all of us and all the stakeholders.
World S Day Tharamasi Royal Academy of Law Wainam Ge IQFC and the Red Ribbon Club Royal Academy of Law Wainam Sinduna Nambol Fazing Awang Lekai de Leba Anoba Kongtang Rehabilitation Center Fazing the Supang Tokre Overcoming Disruption Transforming the Earth's Response Hyber Timda Pangto Kiba Tharam Adu Royal Academy of Law Wainam Ge Principal Eliza Maisnamna World S Day Nalak Pada Lamda Masjid Ladiba Mipung Kudimakna Mayai Kabani Saamade Drug Tege Laptok Tuna Leba Ngamaga Luni Namasa Mo Fabakunai Amagi Damakta Koi punna wakal taminaduna afaba kunai ama semada akoi khudimake thodang lei haibadu khangminaduna afaba manipur ama oina bohona minarase haike Malengom Senba Tuna Pangtuk Nariba World S Day Kamari Lenana Rims Blood Bank Miyang Makada Voluntary Blood Donation Game Ama Pangtokre RDO College of Nursing Lamdeng Lifesavers Manipur Ama the ISDFC Banka Kusamaduna RDO Complex Lamdeng the Pangtuk Blood Donation Game Maduda Saruk Yakiba Musing the Lifesavers Manipur Maike Dige Asama Kudal Posting Pidunikai Kumnabasu Wodke Ngasigi Blood Donation Game Asi All India Blood Donation Drive Ke Saruk Ama Wena Pangtokpa Game Ni Haide Manipur Network of Positive People's MNP Plus na sinana World S Day Observance Pangtokre MDO Hall Ya School Police Land Pangtopa Palan Thoram Adu the ISIBS ka sagona duna hingliba amade makhoige yaifana ba tawriba lupsinge thopuba sing sarup yake risingani kunga manga sahi asige team Overcoming Disruption Transforming the Earth's Response Hybersda team oiduna Pangtopa Thoram Adu the MNP Plus ke founder member Dipakna Phongdorakpada lamdam asida miyana positive orable singi awaba khangbi daba asi laibak thibane State as Control Society ki makada positive orable singna HSIVS kamari denaba thabak tharam sing pangthopagi thodang Saba Kudong Saba Pangdabana Mapan gi foreign funding tiduna thabak tharam sing pangthokle Manipur su HSIVS ki saiteng hanadigi hantare adubo hojiksu lairibani na USA da sinnaba hauraba PREF haiba hidak asi India dasu panglak gadi HSIVS thengnabada hena kudong sagani haike State as Control Society dagi akoina simple tawjagi habse akoida moi su ngako ya ek no leibra khangde akoida tasengna akoi damakta si taw haibse leike tasengna haibla program se tawraga akoi damakta minone tawbi budong noina na mga sa tawe akoina ujarina akoi gi do khoi tawjagi akoi ngam me haibe dai probably akoi State as Control Society dagi 150 target ai TI and OSC da akoi ta khwai de pipa hitare Manipuri NGO yang kai mulai sudah quite epic pa panjang pange but thank you very much World S Day Tharam Kripa Society the Susiduna Kai Sampata Level Office the Pangtokre Overcoming Disruption Transforming the Earth's Response Hyber Sahi Osiketim the Pangtokiba Tharam Aduga Mari Ledena Laina Asina Naraga Laikidraba Musing Mapam the Laisu Katun Ikai Kumnabasu with K Malingum Pum Kata Pangto Nakibagum, the Winners Trust Centers Yaripona so CIC and ICTC Yaripoka Punakusa Maduna, World S Day Gitaramose, the Winners Trust Centers Yaripoke Campus the Pangtokre, Overcoming Disruption, Transforming the Earth's Response Hyber, Tim the Pangto Kibataram Aduda, CIC Yaripoke MO Insas, Dr. L. Robinson, ICTC Max K, Councillor M. Mina Amade, the Winner Trust Center Yaripoke Project Coordinator S.S. Joy Hepna, Dice members in Saru Yake, Toramasiki Mapung Oiba Saruk Amo Oina, HSIVS prevention and support of the experience on a drug treatment related with HSIV Hyber Hiram Asida, ICTC Max K Councillor M. Mina Amade, the Winner Trust Centers Yaripoke Project Coordinator S.S. Joy Hepna, Resource Person Sing Wina, Wangang K. Coalition Against Drugs and Alcohol Kadana Sinna World S Day Tharam Kadagi Head Office ta Pureiro Makona Makung Impal East Pangtokre Tharam Asida Chief Guest Wena MC Rita President Laimarol Lamjing Kon Laimakon President Wena Hizam Priyo Kumar President Kada Amasung Guest of Honor Wena Yumlembam Mema President Nongpok Lenga Apun Manupi Lob na Oike Tharam Asigi Mai Lenana ta Kelambam Git Chandra Maitei General Secretary Kadana Malem Ki Onya Singni Kuntra Fapada East Mutanaba Honoriba Sida Aikoi Saruk Yapam Toe, Matam Amada Manipura HSIVS ki asoba akiba adu ngaside yamna fare adubo Golden Triangle ga naknaruba amade drug sizinaba nahasing nomonomuge masing hengalakpan HSIVS ki web ase interventionist drug users IDUs singdagi hengalakpusu yai drugs ki problem hantahanba asiga Manipur ge socio-political issue asiga yamna mari leinai mayai kabani sasing asi phatte khanglabanina mairo singna kaidung nungda sokloi dabani amasung test sungtau tawloi dabani masina makal kaya gi laina
laknabagi maram ama oi maram aduna masi thingi harabadi lekai club ima mera paibi sing amadi sena citizens sing yamna sorba thaudang su lei haike overcoming disruption transforming the edge response hyper team the wall as there sing ani kuingma saruk ama oina the overcomer amadi Manipur as control society na sinuna kanglagi nongsup thangba gate ta candle lighting ge taram pangcho kre taram aju saruk yarduna social welfare department ki director Anna Arambamna as laina asi India pumgi amadi Manipur gi oina asoba problem oiribane masibu thingnabagi damakta MISA gi makada NCB na drug supply thingba ministries of social justice ki makada social welfare and awareness piba amadi health department na layeng bagi thabak chathaduna lakre adubo haidiba department ahum asina kasin koya yauna sandopa ngamdabadigi matang lakpada tongan bai sabi SK lamda thabak torbi NGO mayam ama thoraktuna thabak paikhatpa asisu thagat ningai ni haike social welfare department ngakna su tawbangam banate kogi health ngata na su tawbang ngamba nate sigi issue sidi widespread oibanina social welfare bu oiro health department bu oiro government ngata na tawbang ngamba nate duna sumaina NGOs mayam thoglak piba kogi community gi involvement mayam gi importance se recognize tawraga thoglak laga sumaina sinba se yamna appreciate tawi Manipuri lolda mahitama phangalu haina Imphal College ke mahiroi singna human sense semna khonjang sangsin khre MSF ki thomi sing yauna college asigi gate mamang na pangtoba protest aduda mahiroi sna kholau lauduna yaning da bafongdoke masa ge manamdam gi lon singda mahi masin tamhangada bani haina NEP 2020 da pdba guideline thabakta onthoktuna school college amadi university ke thakta tamliba laidik sing amadi reference book sing Manipuri lolda tamhallu haina sangsin kiba khongjang aduda college asigi BA 5th semester ge mahiroi marang them singkhai bana lon nat chanabi ge pukai langaina thalabalamdam asige su NEP 2020 na piriba guidelines sing thabak to onthoktuna mahiro singda Manipuri lon mahitamba phangandre masige matangda mamangi governor yauna memorandum pituna taksin ba laikre adubo thabak to onthorok tabadigi khongjang sangsin bane asiguma khongjang singda miyamna su mateng pangbiyu haike Manipur ki governor AK Baladasu memorandum kama pisin gi wasu leijare memorandum pisin khrabasu thabak to ontho to birak tabana maram maraga ngasi Manipur le riba praja miyam amadi mahiro lup kana thabak to ontho roi dabra haibagi mi pai badu poksabadagi ngasi khongjang ngasi jangsin jabani akhoi ngasi jangsin liba khongjang ngase Manipur miyam amadi mahiro singna support tabiu DM Community College ke Nodal Officer Sindopagi order Sanaba Yaroi Hana DM College of Science Student Union General Secretary O Emerson Haikre Pamusing Unava Amada Mahana Makata na DM College of Science Highway Danamanjari University ke Constituent College Amani Amasong College Asigi Makada Hangliba Vocational Amasung Skill Ge Tampam Oriba DM Community College DDU Kausal Kendra Asisu Danamanjari University Ge Manu Chanpam Toy College Asuna Danamanjari University da Kapam Topa P Kari Dwena Examination Su Danamanjari University na Pangtukli Amade Degree Certificate Dwena University Asina Pire Dwena DM College of Science ke Principal Ge Control Makada Thabak Khurimak Pangtukli Danamanjari University Ase Hokiba Chedi Singani Kungo Humdoida Directorate of Universities and Higher Education Dege Khaidopagi order Toke order asigi mamang de DM Community College ke Nodal Officer ase Higher and Technical Education Department na hapami adubo hojikti order Khodimak Danamanjari University na thokpham thoi maramdi University ge autonomy aman leijai haribo wafam asigi ona taina bada haukiba November Kungatare Lising Ani Kungamanga Higher and Technical Education Department ke Commissioner Ningthajam Geo Frina DM Community College DDU Kausal Kendra ke Nodal Officer Sindapagi order Amathoke Maipana College Asibo Sathariba Puksel Senga Thabak Tawziriba Nodal Officer Professor L Hamsandrabo Karigumba Maram Amata Laitana Kanagumba Kharaga Loktunaraga Sinba Manba Maungda Thorapo order Asi Union Asina Yabang Gamloi Amade order Asi Kudakta Kakadabane University ke Manungi Thabakte University na Tobiu Amade Nodal Officer Sinbagi order Ado Danamanjari University Authority na Kudakta Yengsin Bio High K. Hojipami basi nodal officer ki order thoi basi Danamanjari ki administrative head oriba service na intervene to biu akoi numit mangani ki matam pijage sibu ki manung da hek tawtaba taradi akoi chhatra mayam ki oiba akanba iho mayam ma sanjalagani Kuki Singna Imphal District ke Leitan Popi Maning Uyok Singda Lambi Kaktuna Semleba Asibu Mali Lenaba Lengakna Lambi Asibu Semada Athing Bapidana Laitopa Asibu Yaning Daba Utuna Haukiba Mamang Tagi November Kungamapandigi Sataraki Wakami Pangasisu Letan Popi Kunda Makatana Satakre Hari Wakami Famasi Lengana Kunza Singna Pamliba Demand Sing Asitabak Wena Pangtuk Triba Fabel Leptana Sataki Gani Hairi
Governor unabagi ayabase pibiraktabana maram oraga hayeng phaugi manungda pibirakragadi akhoi mathangi numitagi de akhoi akanba khongjang akhoi makhan makha kaya gi khongjang jangsin jarakani haibase akhoi governor gi sata jo khoi thamjari Housing Dhanamajari University ke Constituent College Zama Wadiba LMS Law College asi matangba chana daba mawongda hanthaba thakta leiba college amagi mawongda leiba asi laibak thibani haina LMS Law College ke General Secretary Yangkhom Wangthoina Paumising unabada Fongdurakle Mahanamakatana Bar Council of India na sakhang laba Law College amasu Wadiba College asi DM University da leseni tra trete ke Constituent College Zama oyon laklibani adubu college asi gi oiba hostel canteen library na singma laitaba asina college asi yamna hanthaba thakta leire athubada mari lenabo authority na yengsinbiyo college asi gi phiyam khangsin usinadana laithopigana Fongdokhe College की atmosphere फनब की दमकता हौजी 2025 अमसुंग 2026 ता लैरिबा अखोई की स्टूडेंट यूनियन ना मरी लेनब रेस्पेक्टेड गवर्नर अमदी DMU की वाइस चांसलर अमदी रजिस्टर ना सिंगबदा अखोई की मेमोरेंडम पिसिनदुना तोखम थोपा स्टूडेंट की पावर सिजिनदुना तौरकनी मसिदैदा हानगुम मना पंगवा ममित उदबगुम हानयिंग बिगदुना मिराइदगा लेरप तारगदी LMS लॉ कॉलेज सिदा पुन्ना तमिनरिबा महिरोय अखोई पुन्ना स्टूडेंट पावर सिजिनदुना तोखम थोपसिंग तौरकनी हायबसी DMU की अथॉरिटी अमदी अखोई की गवर्नमेंट की ओइबा Mari Lainaba Consult Department Singasu Line Lobby Ganu High Office LMS Local Student Union की मैं कई थमजेगे November ki tang kun gatare tagi hauraga thas ki tang ahum phawba Manipur University the sathariba NCC annual training camp ngasi 59 Mountain Brigade Bisnupur ke Major Diksha Negi amade Manipur University ke VC Professor and Lokendra na yengsin kre makoi gi khongsat aduda camp Commander Major Bikyan Chandra Rajkumar Nalu Singduna taram okay NCC cadet singna honobi matung ina gatap one PK Major Diksha Negi na thaksikhasi ngakpana miyoiba khunaida piba kanaba amade Lebak ama semgat pada nahal singna kari thaudang loba yai haibige matang da wafum kaya thamki Hanagi Chief Minister N Birena Imphal East District ke manung sanba hangang singda ahanbu oina semgat kiba roadway project ayamba saruk loiselakle thabak asibu paikaliba mari lenabo official singna changyeng tawduna yengba hokre roadway asi Manipurda tourism amadi cultural heritage sakhat hanbata natana sel thunge fiam phagat hanabagi pandam da paikhat kibane Hauji paugi marthana aten break amalo minasi Honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Tada Yeme makigano Alda betamo Sige yung se, next time tinacheksin na laksilaga tamgrabani ne. Tadarang se, juhar habaga amta kitarbo. Asum na, mayam na machalbog ngapshan lugum. Masige yung masibu, asoya ngan ko kadabatagi. Next time tina ngapseli. Next time juhar habaga ngaktok na nabasim bani. Zaman technology siya na mana, concrete katok na tinaga matamda, kapam na amuk kihena hengal adli. Next time strength is in the quick. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Break tungda makha taba pauda Lau lokpol wereba matungna hangduna leiriba lokpham sing mahai marong amadi manama sing thaduna asang balamdam ama oihan batanatana semelo nasu phagatpa ngamnabagi pandamda ngase Bisnupur district ki khangalaba farmer taraga mapanda training pibaga loina cluster front line demonstration ki makhada maru marang amadi tilak ida kaya lawmi singda yanthokre KVK uloge seminar hall pangthokiba thoram aduda KVK ulogi head su oiriba senior scientist Dr. Ki Ais Brajamani Maitai amadi subject matter specialist agronomy Dr. Sakyan Sorok Khaibamna Lawmi Singda Matok Karamna Chathok Leina Maru Marang Puthokani Amadi Pothok Marang Kaina Puthokna Bagi Matang the Sutakpi Tambiki Thoram Aduga Mari Lena Dr. Sakyan Sorok Khaibamna Manipura Si Chinjakta Mipal Tang Dabalamdam Ama Ohen Bahabusi Lawmi Singe Kutta Lay Ekwenangasi Pidiba Maru Marang Sing Asina Mafam Sana Amadi Phajana Hingna Bahona Duna Isa Ge Senmilon Phagat Pagal Loina Puthok Liba Pothok Sing Aduna Mapanda Thaduna Equigi economy Hengat Hanba Matam Aduda Chinjakta Mipal Tang Daba Lamdam Hybrid
soidana oiba ngamgani matam matamgi farmers singidamakta mateng pangani hanasu makha taki Lamdam asi semga sagatpa amadi lambi thong sakot thorangi contract work khudimak minus ta thabak suba yaroi lakteba senpam khudimak parjamiyam gi yaifana ba singadabani haina KCP PWG na haide lona thingkhraba kanglepa communist party PWG MC unification gi PRO singkhai ngan bagi cherol amana miyamna mayai lambi haina khangnariba strengthening of existing pavement from kilometer 0 to kilometer 15.35 and kilometer 30.002 to kilometer 45.00 of NIS 137A Imphal Kaksing Lamkhai section during the year 2025-26 in the state of Manipur under EPC more tender value rupees 59 crore 77 lakh 1,836 Uribasida Kanagumba bidder amatana below minus the tender Thadaba Yaroi, Kanaguma bidder sing na below minus the Thadarakpa Yaurabasu, PWD na work order Piba Yaroi, Madamdi, Maya Lambi PM Asi Asuki Matik Patre, minus the Tabak Surabati quality Lena Tabak Suba Ngamloi Maramasina, Partina, Tamliba Ating Ba Asigi, Mayokta, Tabak Tarok Labadi, L1 Tariba, bidder Amasung PWD, Engineer Sing, Partina, Akandami Yang, Sanglagani Haidi. Salai Kanba Loop SKL Central Committee CCG Sahigi Oina Pangtopa Winter Session Lingtam Mipam Ngasi Manipur ge tongan ba district sing the Ladiba Unit Singe Mihu Sing Sarup Yaduna Tawa district Okong Sang Maning Sing the Leba Salai Ecotourism Park ta Laikidrab SKL ge founder Siaman Salai Sa Kongam LS Akwazam Zugindro ge Anirak Suba death anniversary Tharmungal Win Pangtokre SKL ge Siaman Salaisa L Gofalna Aikoi gi Ladiba system asina Aikoi da Pidiba Zaiteng asi Masing Tingam dana Laikre Ngasima Kwaidigi Sauna Tengnani ba Zaiteng asi Isan Isagi Yumda Fauba Laibang Amlaktaba Asini Haike SKL ge Secretary General L Kanglaisana second death anniversary of our beloved founder Siaman SKL ge Mitam Thamniba Amade Nauna Sengot pa Horakliba Community Hall asigi Mafam Salai Tourism Park Ukong Sang Haina Kangnariba Ahal Laman Isilinaw Amadi Miyam ge Mating degi Pangtopani Haike Nupilal Association Manipur Sinuna Tabum Ama Subna Sata Gadaba Marifuga Taruk Suba Nupilal Lingsing Tarungasi Tara Lokra Pamlekai Mabi Director Level Association Asigi Head Office Wediba Ima Razanigi Sanglen da Hogdokre Taram Adu the Association Asigi President Waikum Bormani Laimana Luisinguna Nupilal da Laikidrabi Tauna Parabi Ima Singimafam da Haikal Leket Tamduna Kaikumna Buutke Tabum Ama Subna Sata Gadaba Taram Adugi Matang the Association Secretary Tas Sanana Taramasi Association Asina Sai Kudingi Lieutenant Pangtuk Lakle Makadana December Traganito da Sanagaduriba Nupila Lila Asigi the Maktasu Association members Puna Magna Sam Saba Loire President Bormani Matam Aduda Britishki Mayokta Equigale Park Equinanga Kani Haiduna Ima Sing Aduna Toramba Tauna Adu Tungda Lakadaba Miu Signa Ning Singduna Lehonaba Taramasi Pangtopani Haike District Health Society Thobal gi Makha the National TB Elimination Program Thobal Unit National TB gi Matang da Nomagi Oba Awareness Program among us Thobal District ki Khongjom PSC the Pangthokre Awareness Program adu the District TB Officer Thobal Dr. Yumnam Samen District Coordinator Thongam Stephen Chanu Amasung Khongjom PSC gi MO Insas Dr. Thongam Samananda Resource Person Sing Wena Wangang ke Thoram adu da Khongjom PSC na kon ba mafam da leba asa amadi Anganwadi workers sing sarup ya ke Tamelong the Hangliba remedial causing ge Mahiro Sing the study material sing Yantokre Higher Education Secretary ge Onasu remedial causing Pangtok Nanaba Government Tava Paikale Haina Joint Secretary Mobets Gangmai Gangwiluna Haikre Manipuring Aki Department of Minorities Affairs ge funding Makada implement Togduna Tamelong the Leba Don Bosco Higher Secondary School da Chief Minister Direct Higher C program ge Makada Tamelong the Leba Mahiro Sing Oba Tha Taruke remedial causing Jaba Mahiro Sing the studial material sing and topiki Tharam Aduda class IT ke 10 Fabagi Mahiro Sing the school bag exercise notebook na sing Polam Sing Yantoke Tharam Aduda Joint Secretary Mobet Gangmai Gangui Luna ADM Tamelong Tunglai Mang Kipgam Joint Director Minorities Affairs Lautin Khan Executive Engineer Mobet MD Yunus Ali SDPO Tamelong Ria Azudin Saha APO Mobet MD Alam Susarup Yake Joint Secretary Mobet Gangmai Gangui Luna Manipur ge Singi Lamda Laidaba Laitalai ba Imung Singi Mahiri Kiana Tongan ba Lanai Wazada Tuisan Anabagi Kudong Saba Pangdriba Asi Kokanaba Manipur Lengagna Singi Mahiro Singda Mobets na implement ba Minister Lairik
haiminasi program asigi tha taruki remedial coaching asina sauna kanaba piragane coaching asi secondary gi thakta science arts amasung commerce stream da hapsinduna class 11 amade 12 tamba mahiro singda su kanaba fanganna bohonari class 10 fabugi oina tamliba asida social science subjects su hapsilagani haike Radha Govinda Seva Samiti Wangjing Wangkai Amade Iskon Bhakta Parivar Manipur Anina Punna Sindana Ngase Wangjing Wangkai da Leiba Sri Radha Govinda Mandrida Geta Zayanti ki Tharam Pangthokre Ngasigi Tharmajuda Govinda Ji Pransa Taran Sankirtan gi Insas Siza Guru Mayum Gauramani Sarma Reta Tisas Paunam Nimai Amadi Iskon gi Secretary Banamali Dasna Singba Miyo Sing Sarup Yake Tharamasi Pangthupugi Matangda Radha Govinda Seva Samiti Wangjing Wangkai ge Samaroi Gurumayum Besorji Saramana Poinu ke Taramatwini Panba Akadasi Asi Kongsat Akadasi Kowi Numit Asida Gita Asi Bhagavat Sri Krishnana Arjunda Takpi Kiba Numit Aduni Haina Akang Ai Singna Takpi Rame Maram Aduna Gita Zayanti ke Tharamasi Numit Asida Pangthokpane Gita Zayanti Asina Maram Oraga Lepak Asida Tangdu Leita Daba Leiba Ngamdaba Amade Miyamge Lengak Leiba Ngamba Gita Zayanti Asina Punamak Apabata Purapu Orasano Hainasu Pongdoke International Day of Person with Disabilities ka mari lenana ahal orbasing amade PWDs singe assessment camp among us district administration Bisnupur Mera Yuba Bharatna CRCSRE Impal Anji Disabled Welfare Association DDRC Bisnupur amade Real Manipur ka khusam naraga Naso Bazar Community Hall pangthokre camp aduga mari lenana CRCSRE Impal gi director N Thoibina haiba camp asi scam ani ADIP amade senior citizens singe RVY assessment toraga darkar leba wheelchair walking stick spectacles amade mathok taba khurima assessment loar matungda kanpur da leba elim koda tharaga hairi polam sing ase pirakadabane ngasi pangtholeba kem ase Bisnupur district ki oina tragani thuruk suba aureba oina pangthopani haike Kumamagi law lopal weraga hangduna leiriba lobuk singda koina satuna chinchak tmi pal tangliba sidagi kokhanaba yamna kanna honariba iraba foundation Manipurna ningtham mahi marong hunbagi manung sanang asisu Imphal East district ki Andro Manaki Usol Khulda Grow More Food Campaign gi makhada chathaduna chathok leiba Hawai Tharak Foundation asina pari ama henba lokphamda maru hunkhre haina foundation asina Fongdora claim Jarul asina makhata duna FIM gi president ki S Gopen Luwang na mari lena department sing na maru marang yanba matamda aseng lomu sing da pina ba mari lena ba sing da appeal tawre lomu sing asu department na pedakreba maru marang sing ningthina chanaba mafam da hunduna Poto Hena Bohona Gadabane, Punna, Tastimina Duna Tabak Kara Suba, Maramdom Lepsa Bangamba, Tabaklom the Mai on Sinduna, Putariba Sebelon as he hingat in a Bahona, Hingat Hanna Bahona Minasi Heidi. Tangai Padana Department Sina, Kasinkoya, Suna Sapira Ganda, Mayam the Korang Nangai, Bad Department Marumarang Singasi, Lak Kadaba Sahis in the D, Mapam Suna Suna Pibu, Habisum Sosolgi, Marumarang Kumbagi, Hawaii Track Kumbagi, Toromasida, Simtasu Gormanda, Kogi, Marine, and Basinga, Piltozage. Irang namaram oraga awaba taraba Manipur ke tongan tungama relief camp telib IDP singnaw na awaba taraba Iresa Singda alumni DM College of Science class 12 1996 amadi 1990 receive best na sinduna leptana mateng panglapuki makhatarapu enanga siso kombi awang high school relief camp ta kombi apunmagi oina comprehensive health camp and eye checkup amade kombi ke tongan ba mafam singna leib IDP sing punna sakobagi thoram ama pangthokre yaima eye hospital amadi we care foundation apuna kusam narga pangthokiba thoram aduda Kem asida cataract amadi atopalaina kyana naraba ahal singbo yama eye hospital da pukatuna makhutaraga mari lemna surgery tangona ba mathau taba test toba haukre Manipurda leiba yauna India ge manung amasung mapanda leikiba alumni ge members kyana kem asigi damakta saurab mateng panglake makhatana su leptana namdam asigi awaba tarba miyamda mateng pangkigani haike Asiguma health camp asi pangthok pibagi damakta KIYDO ge General Secretary N Sankarana thagatpa phongdorakle Sri Govindaji Temple Board amadi Sri Govindaji Brahma Sabana Gita Zayanti ge thoram pangthokre numit asida Brahma Sabha ge Ratna Singna Gita pa tawduna Gita pamjamiu singda tahan kibana mapung weba thoram waike Hojing asig sanabagi pau aikoige senior sports journalist Bayani Thobjam de Gilowirse
मेरी कॉम बॉक्सिंग एकाडमी ना पुण्य मेडल कुंथरनी पानमदी पॉइंट सामकतरातरे लौदुना अहुम सुबह गवर्नेंस का बॉक्सिंग चैंपियनशिप की सही तरह मखागी नुपा मचा मदी नुपी मचागी सही तरह मखागी नुपा मचा मदी नुपी मचागी सही तरह अपन मखागी नुपा मदी नुपी के मदी इलाइट मेन एंड वुमेन की ओवरऑल टीम चैंपियन ओइख्रे मणिपुर एमएसआर बॉक्सिंग एसोसिएशन माबागी मेंग मखादा ममांग थागी तांग कुनमरी देगी यूनिट तरमंगागी नुपा मदी नुपी बॉक्सर सनी हुंफूना सरुक यादुना कुमल लंपाक हॉकी स्टेडियम दा सथरखिबा अहुम सुबह गवर्नेंस का बॉक्सिंग चैंपियनशिप ngarang atheng bada loisan khre pangthoki ba championship asida sahi tramanga makhagi kilogram nifugi da saru yari ba NSA khomalampa ki nithokongju robas maiteina nupa gi best promising boxer amadi nupi gi best promising boxer na category asigi sarita boxing academy mayang imphan gi yumnam thuibi sanuna ta khre sahi sigi nupa gi best boxer na sahi traten makhagi kilogram humphum doi da saru yakhiba NSA khomalampa ki Kundom Lanchin ba Maite Yamadi Nupi Gida Unit Asigi Maria Pamena Takre Best Challenging Boxer na Sahi Traten Makhagi Kilogram Humpum de Saru Yakiba Sarita Boxing Academy Gi Ongtham Arnold Lamadi Nupi Gi Sahi Traten Makhagi Kilogram Yankini to de Saru Yakiba Sai Impal Gi Ria Haikam na Takre Pangthokiba championship asida Mericom Boxing Academy na gold kunithoi silver nipan bronze nipan pun medal kontra nipan amadi point samakatare lauduna overall team champion oikhibani Sarita Boxing Academy mayang imphan na gold tarahumdoi silver taramathoi bronze taramari pun medal kontra nipan amadi point marifu lauduna first runner up amadi National Sports Academy Khumalampang na gold mapan silver taret bronze taret pun medal kulhumdoi amadi point humpumanga lauduna second runner up taki Sahi Sigi ICC One Day International ODI Women's World Cup की चैंपियन ओइख्रबा इंडिया की एडमिनिस्ट्रेटिव मैनेजर ओइखिबा मणिपुर क्रिकेट एसोसिएशन MNCA की सेक्रेटरी लैसांगथेम रोनेन ओपगी असंबर थौरम थरोइजम दलैबा थंबाल लंधोनी तोम्बे स्पोर्ट्स एकाडमी न सिंधुना TLT स्पोर्ट्स एकाडमी की ऑडिटोरियम दा पांगथोखरे थौरम मसिदा बैडमिंटन फेडरेशन ऑफ इंडिया की जॉइंट सेक्रेटरी N श्याम कुमार किंगस्टार फुटबॉल क्लब की चीफ एजुकेटिव ऑफिसर लखन भलराजमदी हाना यूथ रिप्रेजेंट स्पोर्ट्स की डायरेक्टर ओरंबा हौजिक फिशरी डिपार्टमेंट की डायरेक्टर ओइना थौपुरीबा MCS टी फुलेन मैतेना थौरम पुसिंग ओइखे थौरम असिगा मरी लेनना थंबाल लंधोनी तोम्बा स्पोर्ट्स एकाडमी की माइकैदगी लैसांगथेम रोनेनदा असंब खुदोल पोस्टिंग पिदुना पुंगिंग थगुतुना इकाई खुमनबा उठखि लैसांगथेम रोनेनना महांगना नेशन असिगी ओइना इंटरनेशनल थाकी कंपटीशन दा सरुक याबा फंगबा हाइबसी लमदम असिगी मियामना महाकिदमक लेपिबदगिनी हाइना मणिपुर की प्रजा सिंबु थागतपा फोंदोखि Beautiful circle because it's from here only I started whatever I am today, whatever I have achieved. It started only here amongst all my mentors and my friends over here only. It's a very wonderful journey for me, and I'd like to take this opportunity to thank my mentors, my friends over here, who supported me, who guided me, who believed in me before the rest of the world believes in me. And even I didn't have to believe in myself that one day I could be the manager of a World Cup winning team. Because of you guys only, I'm able to go out there and enjoy this process. Thank you very much. As I stand here today, welcome with so much warmth. I feel even more committed to serve more for the growth of the game in this region, to develop the sporting culture of our state. Thank you so much. Saru yakiba ti Pulen Maitena Indian team gi manager oikiba Lexangthem Ronenbu thagatpa phongdokladuna mahangna Manipur gi cricket masana da awanba kharadi soidana purpa ngamlagani haikhe. And from day one of his appointment as the manager of Indian cricket team, I have the confidence that he will do something, because to win the confidence of the players, you need to motivate each and every player. So Ronald is very good in that field also. And he is easily, or he can be easily approached by all the team members. So that is the quality of a good manager. Share a bit of love
and the potential, the qualities of the Ronald has brought laurels for the country. His commitment, his achievement, and his dedication to cricket and to the sporting event is awesome. And together, Ronald and me, or together with the support of the entire people of the state, I feel we can do wonders for the society, we can do wonders for our people. And with Kickstart people coming to Manipur, I suppose, I feel you will be recruiting, you will be scouting more of our players who cannot find a platform in our state also. And from my side, I will extend all possible cooperation, be it your pre-season or be it in your accommodation. Right at the moment, since the completion process is in process here and there, you may find little bit of things in an awkward position, but we will try to make it happen before your team comes in Imphal. Kickstart Football Club ki CEO Lakhan Balaraj na Indian team ki manager oiba phangba haibasi state asigi chauthok chaningai ni haiki. And here is my manager, General Manager Sabna Dhawan. I think he is the man who's been standing by me from the time started Kickstart, and of course my goalkeeper goes behind, the champion goalkeeper goes in here. So yeah, we have a lot of players from Manipur in Kickstart. The whole idea is, like you said, sir, I think this is going to be a new partnership for us. I think I just want to take up the partnership, but as a family, this will be a moment for us to work together. And your facility is amazing. I think I was watching everything. They've invested a lot of money for this, and I'm sure it's going to give a lot of positive results. Ahum Suba Premier League ki ngasi chanakiba match singda Sagolbal United amadi SSC sekta mai pakre. Sheikh Babu Macha Memorial Trust ni sponsor toraga All Manipur Football Association gi meng makhada mamang thagi October tang manga dagi team tara manga na saruk yaduna sai takyel gi artificial turf ground da sanaba hokiba Ahum Suba Premier League ki ngasi SSC sekta ground da sanakiba ahanba match da Sagolbal United na Angtha FC bu gol tara amada yamna laksana maithiba pikibane Sagolbal United ki mai pakibi gol singadu Themchui RS na match ki ahanba hapki ahapa minute ani ahanba hapki ahapa minute ahum match ki humpuni thui subamadi humputara mari subaminita gol mari sanki Laisram Binoy na match ki humpu subamadi humpumapal subaminita gol ani sanki atopa gol mari aduna ganingam malangmai na match ki taruk suba Ningthojam Nares na match ki tarataruk suba Mutum Arbin na match ki kuntaruk suba madi Baisalo Paung na match ki yangkini thoi suba minita sankibane match asida maiti kiba Angtha FC gi amatangaraba gol aduna Thanga bar na match ki kunma thoi suba minita sanki ani suba match ki sanakibada SSC sekta na Amopa Moirangbu gol ani amada maitiba piki SSC sekta gi mai pakibi gol ani adu Yumnam Bikesor na match ki kunmanga suba madi Sapam Somendro na match ki yangkini thoi suba minita sanki match sida maiti kiba Amopa Moirangi amatangarba gol aduna Samjet Sabam Boyboy na match ki kuntaruk suba minita sanki Tara suba MNCA Player Cricket Tournament ki ngasi sanakiba match singda YUCC Kwakaitan Moirang Purelamadi PSC Kuyathong mai pakre Manipur Cricket Association MNC gi meng makhada mamang thagi tang kuntarite gi team taratare na grubani thongna kaidukuna Moijing Public Ground Thawbalamadi Lairenjam Public Ground sathariba Tara suba MNC Player Cricket Tournament ki ngasi Lairenjam Public Ground sanakiba match da YUCC Kwakaitan Moirang Purelna RRCC Sorasanpur bu wicket tarukta maitiba pikibane match sida YUCC Kwakaitan Moirang Puren gi sanaroi Laisam Somraj na over taruka ball ahumda weekend mari lauduna man of the match ta ki Moijing Public Ground Thawbal da sanakiba match tana PSC Kuyathong na Napsa Khai Imphal bu run marfu tarukta maitiba pikre match sida Bitesor Huirongbam na over tareta weekend mari lauduna man of the match ta ki YCCIC Kontha Alupna Ideal Club Tera Bazar bu maitiba piduna Anisuba DGAR Hockey Cup Women's Hockey Tournament ki champion oikre Manipur Hockey gi meng makhada Assam Rifle sinduna mamang tha gi tang kunmari degi nupa gi team nipan amadi nupi gi team mari punna team taranithoi na saruk yaduna Kumalampak Hockey Stadium da sathariba Anisuba DGAR Hockey Cup Men's and Women Hockey Tournament ki ngasi sanakiba nupi gi aroiba match da
YCCIC Kontha Ahlupna Ideal Club Tera Bazar bu Panjal Ahum Anida Maitiba Piduna champion oikibane. Kunithoi Suba Manipur Veteran Cricket Tournament ki ngasi sanakibba match ta Young Fiji Union Cricket Lalambungna Cyclone Thamiban bu Maitiba Pikre. Manipur Veteran Cricket Association gi meng makhada Mamang Thagi Tang Kulumdegi Langthabal Public Ground da Tim Kunma Thoina Group Mari Thongna Khadukuna Chathariba Kunithoi Suba Manipur Veteran Cricket Tournament ki ngasi sanakibba match ta Young Fiji Union Cricket Lalambungna Cyclone Thamiban bu wicket Nepal da Maitiba Pikebane. Match asida Young Fiji Union Cricket Lalambungi Sanaroi Ziniana wicket ahum amadi ran nipuni thoi lauduna man of the match ta khi. Makataba Sanabagi Pauda, Nipan Suba Interstate Challenges and Nifumanga Suba Junior National Rowing Championship to Manipuri represent Tauduna Saruk Yakeva Tagmu Regional Water Sports Complex K Sanaroi Huidram Malem Yaima Amadi Oinam Bharati Devi Anina Junior Women's Double Skilled Gold Medal Lokre Madhya Pradesh ke Bhopal ki Upper Lekta Rowing Federation of India ki Makale Sports and Youth Welfare Department Madhya Pradesh na Sinduna Chathadiba Championship asida Manipur ki Mahut Sinduna Coach Narembam Lakshmi Devi Amadi Kwarapam Indira Devi Anige Makada Saruk Yakibada Junior Women's Double Skilled Gold Medal Lokibane Huidram Malem Yaima Wabagai Lamkai Degi Huidram Delip Kumar Amadi Huidram Ombi Bizeta Lema Anige Masan Nupine Loinena Oinam Bharati Devi na Thanga Ngaram Degi Oinam Raju Amadi Oinam Ombi Mema Anige Masan Nupine Huidram Malem Yaima Devi Amadi Oinam Bharati Devi Animak Risingani Kungataruki Asan Games ke selection Panglaba Royer ne Loinena Huidram Malem Yaima Devi Australia da National Coaching Camp ke special training ki damakta selection Taubudasi Yaurok Laba player ne Manipur Adventures and Mountain Biking Association na ngarang kilometer samage cyclotron ama rotary bhaban thamantri purkhidagi lamthaduna balel faba thoruraba matung da amuk hanbagi lamthafam da halaktuna pangthokre cyclotron asida rider sama humdag tan saruk yakhe mako mathang taraba singna sangnai rabi actress sama laisumna manamathum sing yanthoke Arunachal Pradesh ta pangthokpa humfumapan suba National School Game 2025 ta Manipur Game ahusinna saruk yaruba Thobal Taekwondo Academy gi sanaroi Saikom Imoba Apokpa Surchandra Khambo Patrina Under 17s boys ta bronze medal lorokpada Thobal Taekwondo Academy amadi Khambo Khungangda leiba Club Association Organization mayamna harau tayamna okre Infali District Roll Ball Association ama semina bangase yaral parta mifam ama pangthoktuna khanakre mifam aduna ad hoc committee ama semna miyoi tara member oina khankre Ais Asrujit Luwangsa President Dr. T.S. Bimol Bo Secretary oina khankre December ke tang nipan deki tara mathoi phaba Bihar ke Nalanda District ke Rajgir Sports Complex ta National Junior Kurus Championship for Boys and Girls Pangthokaduriba asige trial selection ama terada leba ima Wangthwebi Sports and Cultural Center da thasige tang nipan na pangthokane saruk ya ningbasingna Kuras Association of Manipur degi akupa marol khangba yagani haire December ke tang tara degi tang kuntra phawba Imphal Western Club ke miyang makhada Punsiai Badminton Training Center na sahi taramanga gi makha amadi veterans singi free coaching pigane akupa marol Imphal Western Club Uripok Kumantem lekai dege khangba yagani haire hawjiro shelakpada mariba paw amuka hana Lanjinari basing mayum da hanjil handriba fawba tha ama subna IDP CSO amadi miyamna ngasidagi wakat khongjang sang sinba hokre Quality line thabak tahunba asuna engineer singi thaudang wegedabani haina Chief Secretary Punit Kumar Goel na haikre Lamdam asigi issue singda tokhai ba wakhalol na mang tharaga magi aningma pamba singda chanarabadi mai papa ngamloi haina CCSK ge President Jitendra Ningomba na haikre amasung Wangkai ayang pali lambi matam sangna semdana lakpadagi lambi asige mafam kyada matam kaktana lambi thimbai khongjang sangsin khre ngasigi tamakta ISTV sandok so Manipuri pawsu matang aswai da tensin jari miyang tabidi ba mayam punama pusu amukana khurum jari